Lona Thinkraba Lalholov Kanglepa Communist Party People's War Group ki Chairman Laishram Ranjit Yauna Lup asigi active kadar ni futaru khutlai thadoktuna lengakta changjarakre Mahusagi punsida halaklaba Lalholov asigi Chairman Yauna Kadar Singh Butcher Minister Yumnam Khemchana luchingduna taramna okre Manipur Home Department amadi IZAR South Anina Khutsam Naduna Manipuri the Leba Colonel Viplab Tripathi Training Set Manipuri Garrison the Pangthokpa Homecoming Ceremony Aduda Kanglepa Communist Party People's War Group ki Chairman Laishram Ranjitna Luchingbulu Asigi Kadar Singhna Lenga ki Mafamda Nongma Yauna Khudlai Kaya Khutsinaki Tharamadada Home Minister Govt Konthauzam, Art and Culture Minister Kcp-Pwg'S Loken, BJP ki MLA Singh, Chief Secretary Dr. Punit Kumar Goyal, Security Advisor Kuldeep Singh, DGP Mukesh Kumar, Indian Army Spear Corps, 3 Corps ki General Officer Commanding Lieutenant General Girish Kalia, IZAR South ki IG Major General Gaurav Sharma, CRPF ki IG Civil amadi Police ki makok thongbo officer yauna miyoi kayana saruk yaki Homecoming ceremony aduda Chief Minister Khemchana state asida lisingani kunumdoi gi May 3 dagi thokliba irang matungda ahanba oina lona thingkraba lalholop amagi chairman yauna active kadar ni futarukna khulai thadoktuna mahosagi punsida hanjilakpa asima yamna nungaiba mikup amani May 3 gi thogdoki mamangda state asigi ching amadi tamgi mafam singda Ingna tapna amadi nungai yaifana furuf kudingmak nungsi chanana leminarami. Adubu May 3 gi matungdagi ching amadi tamgi mafam singda khutta khutlai paiba miyoir singi masing hengalaki state asida peace hanjinabagi lambida chauna singnaba ama oiki. Adubu center amadi state ki force na kanna hotnabadagi khutta khutlai pairamba kaya ama khulai surrender tawrakre. Hausifaw badalengang na khuzukulai lising nipan rom recover tawbangam kre anobalenga asina lengak badagi khuzukulai lising amaga chani recover tawbangam kre masigi manungda lut tawkiba khulai chatruk yauri haiki ngasi khulai thadoktuna mahausagi punsirol da hanjinaba hotnariba miyoi sing asida lengaki makhada semliba surrender policy gi manung channa chumna khodong chaba chapchana khodong chaba pigani Mahaknasu Pangbaya Bamateng Pangani. Status the Togli Rang Asuda Center amadi State Force na Lodi Batogdang Tagat Ningai ni Haibawafam CM na Fongdoki. Irang Asigi Manungda Central Force na Mitei amadi Kuki Furuf ki Miyoi lising ni Futaret Rom ki Punsi Kanduna Safa Gadapa Mafam Singda Putok Pikiba Tagat Ningai ni Haina Chief Minister Yumnam Khemchan na Fongdoki. Security forces, central forces, the state police, punna kasi bawda ilang sokrogi matungda nongay lising nipan hena lakat kare. At the same time, adugi manungda tiyalaba sarkar gi thamangagi matam sida nongay lising amaga chani maduda sarkar gi dagi lawgi ba laki ba haibadai nongay chatruk amayaw na. Aduna nongay pikalakpa praja singsu shanti pambadagi ni kasi Isinaw sing na thuklaiba dagi shanti gi lambi du da laknabani maramdi khanaba dagi gun culture aduna di tungi phaba shanti laiba Manipur ama puraba yadabanina shanti lakpadana dagi state sigi development laknaba lambi oibanina adu ngasi amukka na suina isinaw sing kuno koina thakat pungduksari Tharamadada Saruk Yakiba Home Minister Govt Konthauzamna ngasi Kcp-Pwg'S gi Chairman yauna lobasigi active kadar ni futaru khutlai thadoktuna mahusagi punsida hanjinna bokhona rakliba asida Manipur lengangna chapchana support tawgani ngasigi homecoming ceremony asi state asida leiriba state amadi central force na peace hanjinna ba honariba asigi mahina oithokpa ngambani State asigi manung amadi mapanda leiriba tongan-tongan ba lona thingkraba lalholov ke kadar singna khulai thadoktuna peace ki lambida hanjin birau haina appeal su tawrakli singda lenga ki surrender policy gi makhada chahi ahum fawba kadar amamamda mateng oinaba tha khudingi lupa lising taruk ki stipend pigani haiba wafam home minister na fongdok laduna chahi ahum gi matungda kadar amamam gi account ta lupa lakh mari gi senfam one time financial grant yauna tokhaiba incentive su pigani haiki Loinana lamdam asibu mahusagi fibamda hanjinna bohonabada kanglup furuf khaidana mipum khudingmaki daita lei haina Home Minister na fongdoki
हंजिलनबगीदमक्ता थमोइना लेपिरबा आइगी सिनाराउसिंगुमना अतोप अतोपा स्टेट की मनुंगदा अमसुंग स्टेट की वांगमदा अमसुंग लेबाक असगी वांगमदा लेबिरिबा आइगी सिनाराउसिंगसु मणिपुर असिबु शांति वायलेंस फ्री ओइबा प्रोस्परस ओइबा स्टेट अमा ओइननबा होनबदा सरकारना तरामना ओक्सरी मखोइसु शांति की लंबी असोमदा हंजिलबिरंगनबा अहांगना ngasiगी सिगुमलबा होम कमिंग सेरेमनी सिगी थ्रू मीडिया पर्सन आइना अपील अमसु तौजरी मणिपुर असि प्रकृति इमा इबेन मना याम तिंथीजना फजबा लेबाक अमा ओइहनबा से कोई मांगहनदनब होनबा शांति हंजिलनब होनबा हाइबसे कोई पुनमकी थौदांगनी हाइना खल्लगा अमुखना शांति हंजिलक्तुना यामना प्रोस्परस ओइबा मणिपुर पीसफुल ओइबा मणिपुर हार्मोनियसली एवरी कम्युनिटी सिंगना लेबा याबा मणिपुर अमा ओइहलसी थौरमदुगा मरी लेनेना Kcp-Pwg'S की चेयरमैन लाइश्रम रंजितना लमदम असिदा पीस हंजिल हनबा पामबदगी होम कमिंग सेरेमनी असिदा सरुक यादुना महोसागी पुनसिदा हंजिनबा होनबनी अंडरग्राउंड ओइना लेडिंगे मतमदा अवाबा कया मायोगनखी ngasidi ओवरग्राउंड ओइदुना अनोबो पुनसि अमदा हिंगबा पामले हाइना फोंदोखी ngasi gi thauramada AK series ki rifle ahum AK-56 rifle mari insas X caliber ama SLR ama 9mm carbine ama .303 rifle ahum RPG ama 9mm pistol ani 7.65mm pistol ama double barrel ani single barrel mapan magazine tarataro RPG cell mapan hand grenade kundoi electric detonator nifu blasting cap chahum communication device taret amadi ammunition chahum nifu nithoi surrender tauki लोग का जो केदर बहुत परेशानी हो गया था, बहुत दुखी था, बहुत प्रॉब्लम था। इसकी वजह से हम लोग शांति में आना चाहता था, इसलिए हम लोग शांति में अपना नेशन को, अपना जाति को बचाने के लिए हम लोग ये शांति नहीं होगा तो हम लोग जो अंडरग्राउंड से बाहर नहीं होगा तो हम काम कुछ भी नहीं कर सकता है। इसलिए हम लोग ने जो अभी नया ज़िंदगी और हम लोग का इंडस्ट्रियल करके या फैक्ट्री करके हम लोग जीना चाहता है। इसकी वजह से हम लोग ये होम कमिंग सेरेमनी में होम कमिंग करने के लिए यही चीज़ों में आया।